Kurumdari Image Paodam Ming Tabir Kwai Punopu, and the Katibi Monindro Taram Oxari. Nasigi Maruba Pau COVID-19 the Mari Lena, Ayush Department Kueva Review Meeting, Axel Mantri, El Zenta Kumana, Maya Tangle Lotu Panto Cray. Singi Tilinau Singnasu Tampa Kimiam the Leptamating Pinadakli. Loyana Prime Minister Narendra Modi ga Indonesia ki President ka COVID-19 mutanda telephone da wali sana kre. Hauzik ngasigi mapungweba paw ang lobirasi. Raisa ki Haksel Mantri El Jayanta Kumar Singhana may tangbal logduna hauzik Raisa asi da thenariba COVID-19 ga mari lenana Ayush Department ki oiba review meeting amangasi Minister ki Secretariat South Block to Labour Conference Hall Bangkok kre. Ngasi pangthok kiba review meeting adu da COVID-19 ga mari lena hauzik ki oiba amadi tungda lokot piyaba section thorang sigi matang da kupna khanane nakhi ngasi mi pam maduna tongan ba sarkar gi amadi lanai hospital amadi miyoi sing da COVID-19 ga mari lena polam sing ayus di vibhag ki maketa gi pinana ba khanaki ahen ba polam sing su nauna leiduna da karle miyoi sing da pangana ba matang su mi pam maduna kupna khanaki masing matakta Quarantine centers in the Matok Toriba doctor, nurse, amadi atay tangay fadwa staff singi mating pananaba, ahenba manpower sing ayos bibaki maketi pinanabasu, amadi Matok Toriba haksel gi sing amadi dakar leba chetin thorangi polam sing su, bibak asigi maketi mating pananaba kanaki. Masig matakta Information, Education and Communication IEC amasung Behavioral Communication Standards BCC ki pamesi naduna miyam da bab tahanaba khongthang su lokal lagani amadi masina maru ena al oilaba sing amadi nupi sing da eheno miyang thangani ngasi khanaba ki thormadu da Raisa ki Haksel Bibhag ki Principal Secretary B Bungnun Mang IAS Ayush ki Director Dr. Wailu Koi Singha Manipur Ayush Society ki Member Secretary Dr. A. Guneso Sharma Haksel ki Deputy Secretary Swemilian Lengen amadi Ayush Bibhag ki Official Kayasu Sarvyaki Manipuri Transport Department ki Official Singna ISBT da Pung Kunmari Thabak Tauriba amadi Frontline Location Singna Thabak Tauriba Sing Masanga Tukna Bagi Damak Sizinanaba Hand Sanitizer amadi Mark Singh Chief Minister N. Birena Transport Director Kusina Kray Nasi Sina ki ba hand sanitizer masina lising tarani aduga face mask lising amani haiba face mask asi cotton fina double layered tuba chamanga amadi surgical mask samngani polom singasi Manipur government ki General Administration Department na Airport Authority of India ki sponsor toba CSR funding pikirani WhatsApp group ama oiba agenda kaksing na COVID-19 number moiduna lockdown tawkibna awaba nanglaba prajasinga chana tharo polom sing tengbang pibai thabak makha tana chatar poina Tenopal district ki manung leiba tingda taba amatangai ba maitei kul kwatha kulda agenda kaksing gi members singna ngamjaba senpam pothok naduna nongmada tangai fadna chama polom sing ngari tumoro sapon pisu sapon kopi acha thau alu amasung tilo Ngasi Kwatha Kulgi Community Hall da Kaksing Municipal Council Chairperson and Sanjit Yauna agenda Kaksing members singna Kulgi Kunja singna kusina kare Kugi jaraba kugi Kaksing gi WhatsApp group singna kugi Kotha Kunbo kugi coronavirus man udina chatu chatin jadana inchang napi awapa laiba phang matam sida koi Kaksing gi snaw singna ngasi Kotha da la aga koi Kotha kugi tamute da Mamanya Mava, Janapi, Potsy, Yamapi, Tamkida, and Kota Kungi, Omoina, Yam, Takapu. Sandal district Kudai Kulen Gichilino Singna Kaksinda Latuna Makwai Chinda Pangjaba Insang Napi Manama Sinkaya Purtuna Kaksing Municipal Council Amadi Azana Kaksing WhatsApp group ki members Singi Kutanga Mateng Pirakre
Municipal Council amadi agenda kaksing WhatsApp group ki members singi makai degi su cheng alu morok amadi tilong na chingba chana thangwa polam sing kudol tamki ngasigi chingmi tami arei ba polam sing kudol pinaba aduga mari len na kaksing Municipal Council chairperson Narim Sanjit Kumar Fungdor pada arei ba chaminaduna hingminna bagi nungsi sanuna lemina bagi tanja adu phangduna tungkoina lisang sina iramdam Manipur asida COVID-19 hairba laina asi changdanaba ngakthok minasi loinana tungda lakkadaba thabak thorm kaya dasu aikhoi punna amato ina thodang lominasi haiki da akoi arei ba chaminaduna hingminabagi nungsi sanuna leminabagi tanja adu phangduna akoi punna makna tungkoina lisang sina akoi punna iramdam Manipur ase sida COVID-19 hairba anabase changdanabagidamta akoi punna ngakthok minasi tungda lakpa thabak khudingmakta su akoi punna unity oina hiram khudingmakta akoi thodang lominasi Amaramda Chandel district ki manung chanalaiba New Wangparal village ki village authority na khulgi khunja singna chingdagi helakpa manamasing insang napi amadi mai thanaba sing gari mapur ama kaksing runners ki kuthangda tengbang piramle kaksing runners ki makai su cheng cha amadi ata ata kaya khudol tamkhrai ngasigi manamasing insang napi amadi mai thanaba sing khudol tamlamba tu mari lena New Wangparal village chief Parpa Nehemia Chothena Hongdorpada COVID-19 Sandorpa Tingnaba lockdown Lakibna Tampaki Chilinau Singna Chat Tungnaba Gas Panadabagi Awaba Kaya Mayuknava Du Uraga Amadi Ching Tam Anida Kundam Riva Chilinau Singna Ching the Hauba Manama Sing Tamda Pangba Insang Napi Array later Tamil Laki Adubu Tatariba lockdown Sina Maramoriga Amana Amagi Insang Chaba Pangnar Taba Asi Konanaba Kulgi Makai dagi Tengbangasi Tilakpani Haiki Kakching the Oro, Palen the Oro, Akoshu Tamgi and Sang Napishi, Akoi Chabangamdre Aduna Labusungam Dre, Tokusu Yadrabanana Aduna Ichin and now some get Tamgishu, Akogi and Sang Napi the Oro, Karida Oro, Akogi, Mosa, Chamin about Tangin about Hipsek, Kitang Akoida, Awaba Ama Webigi, at Koina Sigi. CRC Tawjage Hadna Koiche Laksabini Hadna Tengbang Piba to Mari Lenana Kakching Runners ki event director Oiriba retired Colonel Narim Ranjina Fongdorpada COVID-19 ki lockdown Miam Wanarba Matam Asida New Wangparal ki Itil Inaw Singna Makoi Chengda Pangjaba Manama Sing Amadi Mai Thanaba Sing Gariba Potama Pibirak Pasi Hainingai Letana Tagapa Pudok Chari Coronavirus asi tamchibalaina amo erabasu aikoi miuiba masiel gi marakta nungsinaba ichil inaw oibigi wakalon lakhaliba amaga arai leita tengbang pinaba sina maram oirega coronavirus na humanity da atoba afaba thabak ama tobire haiba yai haiki asigumba isininaw nungsinabagi ithil ama phaureiba asi khaluragadi Coronavirus sina akoigi human kind sina afaba thabam tawreana lowi asigumba isininaw leminaba timnaba saminaba aigi lejaba aigi share tawba asigumba sharing ama laibase masi yamna nungaiba wakalna yamna New Wangparal gi kangubu yamna thagachaningi Kakching Irum Apalda Leiba Irum Baptist Church Kakching Church asi akoibada leiba lekai ahumda leiba khara hena sotharaba imung kuntra taretta ngasi chana thanaba cheng alu achathau tumoro ngari pafor amadi khutsa ha hamnaba sapon chingba nomagi chandrabi adra kolom sin tengbang pikre tengbang piba du mari lenana Irum Baptist Church Kakching Associate Pastor P Ibo Tombina Fungdorpada India lengak amadi Manipur lengak na coronavirus COVID-19 tenanaba changsilliba kongthang asida saruk yabo oina Irum Baptist Church Kakching Church asi akoibda leiba khara hena phibam soklaba imung kontra tareta tengbang polom singasi pibani haiki Irum Baptist Church na asi magi lona balekai Irum makhalekai Irum pareng amadi maring lekai asidagi khwaidagi khena awaraba imung thang hakchangi phibam sanya eba khara sing koi haraga yumnak imung kuntha ga tare sida koi Irum Baptist Church na koi noni dan sumateng panama haina koi ngasi program si yin thokjabani ngasi Panantabi Club SWYC SEMDO
SDSC na punsinaduna semgiba COVID-19 task force ta pangal tabi praja miyamna mateng pangbirpa senfam sing aduna kungang asida leiba kahena waraba kudum chadraba imung singda cheng hawai tumtau kobi morok tilong na jingba yantokre masi miyamna pangbirpa matengna ngamjabani mateng pangbirpa singbu COVID-19 task force pangal tabi na tagaba pungdorli COVID-19 Relief Committee Kaksing Kunongna Chatarpa Tengbang Polam Sing Jantok Pagi Makha Chatarpa Oina Narangsu Kaksing Kunog Kulona Leiba Singi Kun Ani Yauna Kaksing Kunogi Imung Sama Kun Tereta Tengbang Polam Sing Jantok Rei Amaramda Kaksing Kunoga Kun Tanana Leiba Cingmi Itil Inau Singna Kundaba Kalika Lok Amadi Kazifung Village Gi Hena Awaba Mayok Leiba Apunba Imung Kunda COVID-19 Relief Committee Kaksing Kunogi Maki Digi Tengman Polam Sing Kusanaki Makogi Maki Digi Su Committee Asita Ting the Pangba Chanaba Polam Kaya Kudol Tamaki Masina Tingmi Tami Aniki Marakta Lenadiba Itil Inau Webigi Mari Adu Amke Hena Chachil Hanba Wedagani Haibagi Tajabatu Committee Asida Pawi Haina Pondorli Moreda Leiba 43 Assam Rifles Nasu Tamtiraba Coronavirus Lanting Nabada Achoba Taudang Lori Aikoi More Paumina Indo Myanmar border ki Pibam Sing Yangsil Lubada 43 Assam Rifles na Kuanba Mapam Border Pillar number 73 T Bomoldagi Hauraga Border Pillar number 80 B Bongjang Village Paubada Assam Rifles ki Personal Singna Ayuk Nungtil Numidang Naidana Nonglakta India Amadi Myanmar Lebak Ani Ngamkai Paringda Mitop Sing Sanglaktanaba Amadi Myanmar Romdagi Poche Lantok Laktanaba Border Akanba Moda Ngak Senpai Tabak Lep Paletana Chataba Tenaraki Assam Rifles ki Akanba Ngak Senpai Tabak Asi Makna Coronavirus Asi Moreda Sandulak Ngamda Dribani Haibijai Tamtiraba virus asidagi section na lainaba more tangi miyamda marks and tokpa lockdown tawkibadagi chana tanabagi awaba mayoknaraba children home church sing yauna miyamda acha ataki polam sing yentokpa moregi akoibada leiba village singda tanunaba ising yentokpana chingba tawkaya leptana paikatli miyamna chana tanaba pol Singi Awaba Matam Asida 43 Assam Rifles na Mating Pami Bagi Tabak Miam na Assam Rifles po Tagapa Pudam na Lay Paum Maraktana Break Ama Luxury Coronavirus COVID-19 Yamna Lina Sandokan ba Hauzik Pawagi Wina Laying Naba Hidak Laitriba Layong Laisat Amani Laisa Singato na Bahonabana, Equi Kudingi Quidagi Pava Topam Topa Itoni. Langak na Akang Hai Singatan Bidibawa Pam Sing, Equi Kuding na Ngak na Satuna, Laisa Assis Handok Pating Minerasi. Kaubiganu, Social Distancing, Marks Zinaba, Kusa Toina, Hand Sanitizer na Tragas Hapona Samtok Piba, Loinana, Lockdown Manungdam Yam Punbidaba, Yariba Makai Yumdagi Hendokta na Laiba. Niyom Singasi Ngak na Satpiba Kaubiganu. Hauzik Makatawa Pawamuk Lobirasi Kaksing Police Station ki SDPO ki P Sankarna Luchingba Kaksing Police ki team amasung Fire Service ki Miyoi Singyauna Nasi Kaksing Turel Wang Mada Nonga Saba Market Set Ising Kapuk Tuna Luna na Thamnaba Sengdokre Brothers and Sisters of Manipur Bangalore Basom Bina Bangalore Manipuri Students Association BMSA Kusam Naraga April Tang Kuntaruktai Hodana Bangalore the Pandura Leba Imung Sinda Essential Items in Gentokpa Ano Phase Goina Hokre Essential Items in Asi Han Benwinta Imung Chamaya Kaita Yentoke Adugangarang April Kuntaretana Imung Cham the Yon Bangamke Potra Yentoki Tabakadu Ahin Nongai Papa Sataki Makatana Su Tabakasi Sataki Gani Haina BASO MG Makedi Fundorly. Ekoi Manipuri brothers sing the Sumaina, you Pang Budo. Ekoi Yam Harawe, Ekoi Loina Habak Subajaram, my other. Tolok Supangre, Money. Do Zoom Chat Sujadre, no flight. Yes. Aduga, train Susatre, Ekoi Dum the stranded Toba. And the Paisa Sutange, Tabak Sulete. Aduna Ekoi Manipuri brothers sing the Sumai to Bese. Yam the Harawe.
Imphal Public Higher Secondary School Kanchipurna Hauzik COVID-19 pandemic sandorak tingnaba lockdown chatabana school kadaba sinamar moerga lockdown tawngi matamgi oina school asigi mahiri singi school fee loroi haina Imphal Public Higher Secondary School ki founder principal gitero amana founder li ngasi COVID-19 na kham thengna wanaraba matamasida kairakta leiba Muhammad Salimuddin Kauba miyoi amagi yum manakta changlakiba nungok scientific name Melogele Orientalis haina khangnaba atangu makhalgi jiba ama range forest office kakchingda senior padagi sadugi masagi aso apan ana ayik na chingba check toru matungda mahuk sagi punsida maningtam hinjalunaba mafam chabi yengduru thadokre nasi nungok thadokpaga mari lena en munal maitei range of forest officer na hakibada nungok Haiba jiba asi leinungda leiganba apikpa jiba sing haibadi hangoi uchek tilkang na chingba chaduni hingjaba numidangda chakaba jiba makal amani jiba si matam amada manipurda marang kaina panglami adubu ngasidi mutki baga pangkak oire nungok asi Wildlife Protection Act 1972 gi matung ina schedule 2 da chanba jibani kariguma jiba si hatpa yonba chaba na chingba tamlabadi Maraliba miyoi adu chahi ahum jail leiba natraga lupa lising kunmanga fine tauba natraga dandi animak phangba yai marmasina karigumba yumda natraga mirakta sa singa changlakpada makoibu kanbiduna matam chana forest department abadi mari leinaba singda pau pibiu amadi sinabiu ngasi Muhammad Salimuddin gi matogum miyamna forest department pu mateng pangbiu Malem Prithvi asi sa uchek singisu saruk yauribani kanbiduna makoibu kanminnasi malem asi asan amana amadi sa uchina pik thanba phajaraba opam ama wailasi haina en munana appeal tokri Thobal Forest Division ki Kaksing Range ki makhada leiba Waikong Bit Office na konba Waikong Pine Reserve Forest ki manung chanba Waikong Maning Singda Ain gi wangmada nongna sajalpa sang ani ngarang ayuk forest department takai krai reserve forest area da nongna sajinba sang sing takthok kiba adu Thobal Forest Division ki DFO Debala Laifapong gi media makhada Waikong Bit Office and Officer and Brojen Singana luchingba Waikong amasung wangmu lamkai Forest Bit Office ki staff singna satakibani Nongna encroach toksinduna sajalpa sang sing takhairaba mafam aduda Yangsin Kiba Kaksing Range RON Munal Matin Haikibada Ain Giwangmada Nongna Sajin Lambadagi Sido Kraba Sang Ani Adu Mapamaduda Nongna Palm Torotuna Sajalakibani Kaksing Range area the labor reserve forest and cross topsilakba Singda Hanasu Chetaduna Kangan Balekrabani Haiki Masagi Anaba Mana Rims Hospital the lying Duna Leba Kangla Pau Pauchigi staff reporter Ayipam Birzita All Manipur Working Journalists Union Amzugi Baikegi Selgi Tengmang Pikre Sahita Manga Hena E Pau Lam that Kongdaduna Lama Birzit Masanuar Tabadagi Nasi Noalam Dai Pung Marirum Tab the Rims Hospital Pukatuna Hospital Sigi Medicine Wat lying Tataribani Panbayai Paumi Birzit Amzu 2017-19 Standing Committee the Administration Secretary Gi Thawai Paiduna Paumi Singh Yaipa Thorang Kayada Saruk Yaram Kiba Misakni Nakalum Amaramda Paukse Imphal Times Ki Makaidagi Su Birzit Ki Ana Laying the Mating Oina Sel Oina Nupalising Manga Anabagi Imung Manunda Kusinaki Loidana Ana Laying Asida Tangai Fadana Sangadava E Unit Ahungi Manunda United Committee Manipu UCM na E Unit Ani Amadi Mairi Look Desam na E Unit Ama Mating Panglagani Haina Pongdoroli Prime Minister Narendra Modi na Indonesia ki President Joko Widodo ga telephone da walisana kray Lutsing banina reason asigi amasung Maliam da leni oiriba COVID-19 laisip ki matang da walisana ki Indian government na hidak lantak sing Indonesia da pibibagi da mag President Widodo na tawimal khangbu utki hidak lantak sing pitaba natraga leipak ani marakta Leniba Lalor Itiki Tabak Lepa Lahiloi Haiba Wapon Prime Minister Modi na Indonesia ki President Widodo da Fongdoki
Indonesia si India ki maru iba partner amo oibani hainasu Prime Minister Modi na haiki. Union Health Minister Dr. Harshvardhan haiki bada leibak asigi district chahumdi COVID-19 na sok tre. Department of Biotechnology DBT makhat labor autonomous institute sing amasung public sector undertaking sing the head singer video conference kutangda warisana Minister Bardhan pongdokebda district marifuda anoba case hokiba numit tarini dagi leitre numit taramari ni dagi district ni utareta case latre district kutra pandana numit kulmani thoini dagi anoba case latre amadi district tarak taretna hokiba numit kunipa ni dagi case lakpagi report leitre COVID-19 लाइचर को तेनरीबा कोरोना वॉरियर्स सिंह द साइंटिस्ट सिंह कंट्रीब्यूशन जान तोबिरी टेस्ट किट्स मसु RT-PCR टेस्ट किट्स साननबगी मरु ओइबा थबक सिंहसु साइंटिस्ट सिंह पाइकली हाइनसु मांग फोंदोके लॉकडाउन की मतम लैसिलगदब नक्सिलकपग लोयना तांकक नायना कोमथोकनबा पांडम थमली सॉफ्ट एंड एस्टैब्लिशमेंट एक्ट की मखादा रजिस्टर तौरब दुकान पुनमगना हांगनबा Home Ministry na April kunmanga da order thoki adu moinamak hotspot amadi containment zone singdadi athingba dumak lekigani hairi Chief Economic Advisor to the Government of India Dr. Subramanian Krishnamurthy haikibada lurba tanpham ama oibanina tapna lockdown komthok lakbagi pandam ni Spanish flu amasung COVID-19 ga manabagi matang da paludan mang haiki English macamapan tarani panda Spanish flu na malengi missing isal ongi amabu son ki sikhi bagi changna chada tara oiki hauzik thokliba COVID-19 laichet ka Spanish flu ga manari yamnanga na section tarang lokat haukiba lepak singi sel thungi pibamdi pagalak le kani lepak sin matuna March kunmari dagi lockdown loktu kibabu mangna thagatpa phongdoke hauzik aroi bada maroi ba pau amu hana pisari COVID-19 के मरी लेना आयुष डिपार्टमेंट की ओइबा रिव्यू मीटिंग हक्सेल मंत्री एल जयकुमार ना मयाई टांगबल लोगदु पांगथोखरे सिंगी चिनिनाउ सिंगनसु तंपा की नियम दल लेतन मते पांगरखली लोइना प्राइम मिनिस्टर नरेंद्र मोदी का इंडोनेशिया की प्रेसिडेंट का COVID-19 की मतंग द टेलीफोन द वरिसानखरे नसिगिदमतदी इमेज पाउदम पिजो मतंग सिलोसिनजरी मेआबम खाना खुरमजरी